Hi ma'am, Everteen की menstrual cup की matang di kita ngaijaramge sise kari pot oidoino kaida sijinadoino mathau karida tadoino haibagi matangdo menstrual cup aise nupina period lakpa matamda sijinadoini akoina pad sijinabase hanjin leiba mathau tabanina paisa mayam chu tingi menstrual cup ti amukpu leigradi reusable ni 10 years muk sinaba adum yadoini asi vagina gi manungda insert tawdoini magi makhun se phajana thekchalaba matungda aina siga utliba mawong se sumaina happy doini first time tawba matamdadi comfortable kitang oiba watkani aduga dum sizinaragadi adum hairakani chongba phanba isingda iroiba khotpa loi punamakta sinaba yaye even ai handak travel tawba matamda sizinari langthokpa khotokba problem oibana do isada magi experience yam sathina nungai haitare you can wear it for up 12 hours depending on your flow leina pisa mayam manghandai saruk sigi reusable menstrual cup se sinaraga mayam so amta try tawbiyo aduga siga size makal gi leigani aina loriba size ti